Hauzimaru Pausing. Department Kurimagna Apamba Data, Economics and Statistics Department Tiger Halaga Safa Torang Packet Pamatari Haina, Deputy Minister YJ Kumar of Hongdu Kray. Manipur ki puwari ka sago na duna lagda ba mitegi yam na maru iba kubam nung thong Manipur lengak na matam sana miyang sanghong drabadi mang kipaya bagi oitok palay Amadi Jairam Thakur ngasi Himachal Pradesh ki Chief Minister oina wasip lo kray. Karamjare ISTB pau miyang tabir ba singutaram nokchare Hauzima pung iba pau Department Kuding Magna Apamba Data Economics and Statistics Department ta thigat halaga sahot thaurang da kudong sana na ba poram yat pa mathau tari haina Deputy Chief Minister YJ Kumar Phongdo Kray ngasi Secretariat leiba mahaki office chamber da pangthok pa Land Users Survey of Manipur gi report phongbagi thoram da magna wafam asi phongdo khibani Economics and Statistics Department ki makhada Manipur Remote Sensing Application Center na Manipur Strategic Statistical Survey Program using Remote Sensing and GIS ki makhada semba report ni Thauramadu da Science and Technology Department Economics and Statistics Department ki official singsu sarukya ke Deputy Chief Minister na makhata na Department ki apamba hiram amada survey taurabadi akupa report phangba khak natana kana basu hengani ngasi phongliba report asimak forest agriculture horticulture na chingba department ki oina akhana na thigat pada hena chauna amadi macha khaina thigat pa yari ba ngaktani asigumba kana basi department singna lobiduna thausil sembada tengbang pibiu haike department amana what type of data they require haibidum madu kidu point out toga through the statistical department of statistics economics and statistics ya tawruga koi marsakta harga chidi ojike ngasi koi na tawru report chidi is a general sort of report land management ji tin waina tawrugi ne koi having so much problem ngasai flood ki laiba koliba sine simisi hana national wetland ne ma amsi loina suma koi na tawruga cultivating them control pa adudigi ngasai sim tu mam litna si forest me kamsi flood ka kai me amla se akoi no se karai de kai to hana lemdi karamai to how the things are changing ngasai sigi ojiki leiba koi ki data koi collector sidi ngasai ki satellite mapping digi digi to 2000 such a survey has to be a continuous process if we have to really be successful in our planning and decision making by the various departments. Historical and Cultural Research Center Imphal na leptana chatharak pa thijin khongchat ki sarukam oina Center sigi President Naurebam Indramani gi liching makhada myoi nifuni thoina saba kangbu amana sugunu nungthong khubamda thijin khongchat ama chatlure nungthong gi khubam ase lamdam asigi yamna maru oiba aruba lagi khubam singi manungda amani Imphal dagi kilometer humudra tare lom chatlaga leiba serau dagi kha nongchup thangba Kunjinda Imphal Turel gi mayai nungi mapai oina leiba ithat macha amada nungthong gi khubam ase lei Kubamasigi nongpok nongchuk anida cheliba turel gi isel anibu samna haliba nung mapagi marak khaina marakta chaurakna fut kullom pakpa asangba tukul irambu nungthong haina khangnei mahusa manipur da ningthau palingai matamda misimina toirakpa matamda koknana ba sana konungi amaiba singna kubamasida irat thoram pangthoktuna nungthong gi apakpa marak thungna ising manungda yochai amana phaina poro lolame masibu nungthong thingba haina khangna duna lakhibani Adubu kubam asing asidi ngakpi senbinaba amadi yangsin binaba leitabana kubam asigi saktam pungkai kaire nungthongi nongpok thangba achang lambi gi sarukta leiramba nungsing leptana kothok khibadagi turel gi leimai asum kuthak khiduna nungi mapai kintharak padagi nungthongi phibam pumnamak mangle Asigumba mitegi yamna maru oiba khubamasi Manipur lengakna matam sanam iyang sanghodrabadi mangkhiba yabagi oithokpa yana leire asigumba phibamdagi kalhaunaba archaeology office na Manipur Ancient and Historical Monument Act ki makhada nauna semjin sajilaga tekta kaidana ngak senduna thamhaubagi tangai fadaba leire haike nungthongi jaga si anjingna haibada koigi wa mapum mama chinjanbada koi mari phangti hayaba hajikti nung masa me amloi phunjang hareba ko tuna Chungi Nimtar Pasaruk Singh Luina as a Singh level Nimtar Amina Potu Mina Mopi Miam University of Kinter Miamsi. Kaimi Yam Tunga me Quina Hamba Umtam the Po. Aduna Sigi Asilam Biga, Asalam Biga Mark the lady Bakwege Pungam Chair. Isingasian Ponte, in Layaba. Aduna Turian doctor put out this in Tong Shang Dev. You not can change him. Una Pota Shingyam
इंगना लेब हाइतारेको मौं हादना अदुना हजिसिना लोई कायरे जे अदुना मसी कोई पामिसिना आर्कियोलॉजी डिपार्टमेंट ऑफिस न को मसी प्रोटेक्ट तौरगदी सिरै दा कोई नुं सिंगसे हाना लोको के मैम से नुं सिंगसे लोइना मु खापसन बिरगा को अरि काइरिबा सेंथरिबा नुं मैम से लोइना सिंगुल हानि नुं फुमजे लैरम फिल्म दो कोई फोटो लैरिया जयराम ठाकुर ngasi Himachal Pradesh ki Chief Minister oina wasak lokre Reeds Maidan da pangthokpa wasak lobagi thoramda Governor Acharya Devavartna office paiba amasung aronba ngakpagi wasak loke thoram asida Prime Minister Narendra Modi Home Minister Rajnath Singh BJP ki National President Amit Shah Union Minister Nitin Gadkari Hanagi Deputy Prime Minister oiramba LK Advani Manipur ki Chief Minister N Biren Yauna BJP na lengakpa state singi Chief Minister Singh Susarugya ke Jairam Thakur Seras constituency dagi BJP gi MLA oina mangarak suba term oina karkhibani state asigi Chief Minister gi candidate oikiba Prem Kumar Dhumal Mikhal da Maithi badagi legislature luchingba oina mahakpu khankhibani handa pangthokiba Mikhal da BJP na seat humpunipal leibagi manungda seat nifumari phangduna hanagi Congress lengak inthukibani न्याय करूंगा मैं जयराम ठाकुर ईश्वर की शपथ लेता हूँ कि जो विषय हिमाचल प्रदेश राज्य के मुख्यमंत्री के रूप में मेरे विचार के लिए लाया जाएगा अथवा मुझे ज्ञात होगा उसे किसी व्यक्ति या व्यक्तियों को सबके सिवाय जबकि ऐसे मुख्यमंत्री के रूप में अपने कर्तव्यों के सम्यक निर्वहन के लिए ऐसा करना अपेक्षित हो मैं प्रत्यक्ष अथवा अप्रत्यक्ष रूप से संसूचित या Department of Information and Public Relation Muda Amadi Mahut Department Apuna Sinduna Swas Survekshan 2018 gi matangda nomagi oiba media sensitization workshop ama City Convention Center da pangthokre Haudopagi thoramda Mahut Minister T.S. Shyam Kumar Mahut ki Director and Git Kumar IPR ki Director Megasandra Kongbom Susarugya ke Minister Shyam Kumar na phongdokibada Ingsolisingani Taramari dagi Haudokiba Swas Bharat Mission ase Ingsolisingani Taramapal gi October ani Mahatma Gandhi gi Samayangkai suba mapok numitta Lushingadawriba Mission asigi sarukama oina Pangthogadawriba Swas Survekshan 2018 da Bharat ki oina city sing lu nan bagi sangdamnagadawriba asida Manipurna makok thongnaba honabada media gi achoba thodang lei asigumba sangdamnaba sigidamak hena mai paknabagi Manipurda leiriba town khudingmakta lupa lakh amamam piragani aduga mai pakna thabak paikhatlaba municipal council amadi nagar panchayat singdana lupa lakh amamakhay piragani haina minister na phongdokhe Amaromda Imphal City amadi town singi akoibada famliba dukan sing January thadagi soft license paidaba sing phamba yararoi loinana dukanda dustbin thamdaba thengnaragadi dukan sing adugi license kakani haiba wafam su minister na phongdokhe Wakil sebagai atau lebih dari yang tidak yang nak ini khusus yang lunak yang haji model mana sini pergi sabsa pergi pada nanti media ki yang boleh roller ni ada ini kerana kami pergi perjalanan sini nak ngomong lima kalau media ki nanti ki bawa nanti adalah pergi perjalanan itu berkata Mereka sekarang kita melihat sendiri berpadan, mesti pada kami padan, kami bersekarang padan yang sendiri pun baik padan. IPR Director Megasandra Kongbom na haikibada luba nan bahai basi lamda masigi oinadi mehorol dagi loina duna laklabadi asigumba ekogi I da tongda lereklaba lu nan bagi thabagase handa pangthogadoriba Bharat ki oina sangdam nagadoriba lu nan bagi competition asida mai pakani haibagi thajaba chawnu lei asigumba competition asi hena mai pakna bagi damak miyamda hena awareness piba tangai fade haiba wakalol aduda media sensitization workshop asi pangthokpani haike haiba
कोई अवेयरनेस मसीगी सी नी मैम दा खंगलगा तमाई को नसो ट्रेडिंग सी वांगना बकरी तो गलगे हाइस को नी मीडिया से नी मैम सुदा तो गलगा तो मैम माई क्राइटेरिया मैम सी नी मैम खंगलगा अरे यार से कोई पास आवे कोन होरसी हाइसी वाखलो ने नी मोहना छिंदी को तो तो से अदर से अदर महाराष्ट्र प्रॉपर डिपार्टमेंट का कुछ ना डिपार्टमेंट से का का लिबा पड़ा है को थोड़ा मैं से करी नो कोई सुनी है खंगल तो कोई बना कोई बाहर से कोई प्रोजेक्ट Tungda Swas Survection 2018 haina mingthon by isegi dik samasu thoramadu release tawbaga loinana Mission Imphal Kebulgi manamathum su yenthoke Thawal Police Commando na thasigi kunmarida Thawal Bazar da charawok sing check tawbada KCP poiregi kader ani fare Police Department ki PRO gi cherol amana fagalaba mi ani asigi maming laishram nongdamba chai kuntaruk apokpa birmani isok maning lekai dagini atopa ama adudi juvenile ni Amarom da Thawal Police Commando Manga Suba JK Rifles Lilong Police Station gi Nupi Police yauna Civil Society Organization aniga khusan maduna Lilong area da drive chathabada drug lalon ba mi ani fare phara ba mi ani adudi MD nahapisak chai kunthra manga Lilong lehau khong amasung MD Serajuddin chai kunmari Khergau dagini makhoi dagi heroin powder gram kuntaruk SP capsule lisingama supna kun fagat le hari Hauziaten mabre amtang logjari The Blossom School, well begun is well done. Moirangkom and Changangai campus affiliated to BOSEM. Admission for 2018 now open for classes baby to class 8. School topper in SSLC 2017, Janjit Kumanthem 85% with letter marks in 5 subjects. The school recorded 92% pass percentage. A school where children don't study but learn. Contact school office on all working days for details. Mobile Furniture. Offer for Merry Christmas and Happy New Year. Discount up to 40% on all furniture items. Please visit Mobile Furniture near Imphal College, 70850 54799. Sky Hospital da angang singo free da heart ke ahoba men bagi khudong chaba lakliba January ki tang manga da panthok chagadori sahi kuntra degi hen experience leraba world class heart specialist Dr. S Radhakrishnan namasung Dr. L Shyam Kishore Anina haptheng nana laying gadori ba sinadong gi angang singidamak khwaidagi phabalaying oigani khudong chaba sinathok hanbigano akak na ba angang masing oibana hana booking tawihau akupa marol gi damak Sky Hospital gi reception ga tanabiu Life school sir, free school begin class 10 over class को निमकी smart class facility ले, band service ले, boarding facility ले. दादा life school का तमाम छात्र जी extra coaching tuition तो मुझे में थोक ताते हैं सिंसे साना को अब ये मतलब से याम न पंगने. अरे तने तने लाइफ सुसु तम school ही ना संग खर जो हम यूँ कहते हैं. अरे बाप, अब आई इच्छा सु इसे तमन के याग तो. To touch the pinnacles of success for your children, get enrolled to one of the finest schools in Northeast India, UNESCO School. Excellence in education. Imphal East, West amadi Bishnupur District oina makhal khudingi apamba 2, 3 amasung 4-wheelers na chingbagi gari guarantor yaudana loan lawbiba yagani deposit toba numita apamba gari su pangbigani pambiba miyoi singna unabiu Imphal Finance Head Office Moirangkom Loklaubung Branch Offices Pauna International Market amasung Bishnupur Bazar Bishnupur Jolip 100% natural syrup
amasung capsule yu thakpadagi oirakpa awaba chaitheng hakjangi liver soglakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi jolib syrup amasung capsule diabetes singi damakta jolib capsule chabiu Panacea Coaching Center, the best and only trusted coaching center in Imphal. Panacea Coaching Center gi oja singna exam gi sem saba matamda support tawbiki amasung mateng yamna pangbiki. Exam tips, regular mock tests, suggestions amasung study materials sing yamna janaki. Class 10 thagadaba singna makok thongba oina bagi damaktadi Panacea singna amata ngaraba coaching center ni. Miyamna center sida thajaba thampi. Break matung na memu taram nokchire. Makata ba pauda. Handa pangthokiba Manipur Legislative Assembly gi ningthami phamda Manipur gi Kendra Humpu gi MLA singna mot amata oina laukiba Bharat Sarkar amadi NSNIM ga taunariba framework agreement ta yauriba wafam sing khangalu haiba warip adu Bharat Sarkar na lumna lobaga loinana ikai khumnafam thoi haina Shiv Sena Manipur State Unit ki President M Tombina phongdokre Babu Parada laiba Shiv Sena Manipur State Unit ki office ta pangthokpa pau gi mifamda M Tombina makatana phongdokibada Nagaland Assembly da Loba Naga Singi Oiba Warip Singda Bharat Sarkar na ikai khumnaba utpa kaya leikre NSNIM gi Oiba Warushin ama Bharat Sarkar na purakpada Shiv Sena na yaningdaba leite tobutabu Nagaland da base toba UZ group amagi Warushin purakpada yumthang nariba state singda akaiba pibadi Shiv Sena na yabungamloi Hiramasigi matang da Shiv Sena Manipur State Unit ki miyoi kunithoina saba team amana Delhi amadi Mumbai chatuna Shiv Sena gi center gi luchingba sing unaduna aiba warol fawba pisinduna hiramasigi matangda parliament ta pukatpinaba takshilure haike nang na khange aduga nangi moting asi bongda phongdoktri masi nang masima phongdokadabani madu phongdokpagi phongdo ananabagi haibasi ai indian gi citizen amagi ai right ni nang phongdo on haiba kanda mana 6 schedule gumma mana piwi wakhalo nama monda lei madum aina khalli hai aduga Manipur da extend tawdaba NSNIM na karamahin tawdana Manipur gil manung da leriba lemai da leriba naga sing punchen bada lam madu pugodori bano mamang da leriba Congress sarkar su mabuchen sengde hojiki leriba sarkar su mabuchen sengde aduga miyangi kari khalli bano kari wari bano haiba nataba romda political mileage longnuna ba issues ki matang da akoi ki game blame tongnaba se masi yaragadi masi mamang soi thamjagre tokpiro aduga akoi Manipur gi miam gi damakta khallaga akoi center da amukasu honna chasi akoi leiriba thaga se sida akoi kari gai akoi lobby to wi abge do akoi punamuna honamino se Kadana Christian lining satpa singi khwaidagi chawba kumai ama oiriba Christmas kumai ga mari leinana Kangpopi district ki manung chanba nungsai Chirukhulda kudol tamkre Village Authority ga khusam naduna pangthokiba thoram aduda kulgi chairman Rengto Kung hanagi chairman Rengto Thang Women Society gi chairperson Rangmuthoi kadagi president in charge Hizam Priyo Kumar vice president Ingthauzam Doren secretary general Dipanjit Ingthauzam secretary Women's Affairs Nepram Ongbi Bimola amadi kada Bisnupur district committee gi president Basanti Susarukya ke kadagi maikaidagi water storage tank firol amadi sanana bagi polam singsu kudol tamke Moral Consumer Club ki office sama Paicham Vang More Ward number 3 da ADC Chandal gi chairman Lukhosai Jongna hangdokre thoramatu da Cookie Chiefs Association Technopal gi general secretary LS Saikhojang Baite More da leiba tongan ba lupki lusingba singsu sarugya ke Lukhosai Jongna Myanmar rom dagi pusilakpa sana thakna ba polam sing aikhoina saba matamda haksang sokpra soktabra haina section bachangi Myanmar rom dagi pusilakli ba sana thakna ba polam sing ayambana yauri ba polam gi masal expiry date na chingba ayamba thade amarom da pot yonari ba asisu mana pamba mawongda pangyon da yonai yoli ba posai singi magun arumba subra sudabra yengsinbagi mathau tai Hojikti More da Consumer Club ase phajana mathau tawhalabadi ahongba ama soidana laklagani loinana consumer singi hak su fanglagani Consumer Club na miyambu wakal tahana ba awareness thoram sing pangthok haningi haike State level gangai celebration committee na sinduna December 13 dagi January 5 fawba chayol amachubna gangai thoram pangthokadore kumaya sigi manungda lup khudingmakna ban blockade general strike na chingba tawidana ba appeal tawre State level gangai celebration committee na Thoromasi Churachandpur district ki manung chanba ngarian khulda pangthokani hairi Hauzik maroi ba pamu
Department khudingmakna apamba data Economics and Statistics Department ta thigat halaga sakot thorang paikat promathau tare haina Deputy Chief Minister YJ Kumar na phongdokre. Manipur ki puwari ka sagona duna laklaba mitay gi yamna maru oiba khubam nungthong Manipur lengak na matam sana miyeng sanghodrabadi mangkiba yabagi oithokpo leire. Amadi Jairam Thakur ngasi Himachal Pradesh ki Chief Minister oina wasak lokre. Hauzi Fabagi oina DIS team na pizza pa matang solution jare miyeng tabiri basungam khana